Ngasi Manipur Exploring Knowledge YouTube channel na pujarakli India gi domestic cricket tournament Indian Premier League IPL da team singna matau karamna paisa phangibano haibagi matangda Stuart Robertson na England da T20 cricket haibadi innings amada over kun sanaba 2020 cricket hawdokhraba matungda India na 2020 cricket ki idea asibu England dagi lauduna prithibi pumbada sakhangali haibayai 2008 ta ahanba oina team nipana saruk yaduna IPL maipakna pangthokhi masi punumaki credit ti Lalit Modi amadi India gi cricket board oriba BCCI makhoi anigini India da BCCI amadi Lalit Modi anina IPL hawdoktuna cricket Bollywood amadi business ahumgi apunba platform ama hawdoktuna asauba senphamgi business tawpham platform ama oirakhi 2008 tagi haurakhiba IPL punna season 13 maipakna pangthokre sanglaba chahi 10 muk asida team singi masing amadi format ta ahongba khara leiruraba matung 2022 gi IPL asida anauba team ani hapchinduna team 10 na saruk yariba team sing adudi Chennai Super Kings, Royal Challengers Bangalore, Mumbai Indians, Kolkata Knight Riders, Rajasthan Royals, Delhi Capitals, Punjab Kings, Sunrisers Hyderabad amadi 2022 da nauna hapchilakliba team ani Lucknow Super Giants amadi Gujarat Titans ni India cricket hariba masana asibu pamjaba ngaujaba laibak ama oibana IPL asi sahi gi leptana pangthokpa dharmagi oiba kumai haraugum launaragli IPL gi business model amadi profit ki maramda khara khangminasi IPL ki winning team gi cash prize asi 20 crore ni adubu IPL ki team amana season amada thadariba paisa asi sangchatta 200 crore ni 20 crore na cash prize oiba winning trophy gi damak 200 crore kaithoktuna sanariba IPL cricket ta team singna amadi BCCI na matau karamna sendong tali haibadu yengminasi IPL ki team amagi mapu oiba haibasi asauba business amani IPL ki central revenue da lairiba asi ani thokna yengba yai ahanbada broadcasting rights haibadi IPL bu TV da live telecast thaduna miyam yenghanaba tongan ba channel singna leiba adubuni ani subada title sponsorship haibadi IPL ga loinana sponsor gi maming hapa adubuni khudam oina hairabada 2022 gi IPL asi Tata company na title sponsor tawduna Tata IPL haina khangnari IPL ki broadcasting right asi hojiki oina sahi manga contract tawduna 2018 dagi 2022 fawba 16,347 crore da Star company na pairi hariba senfam asi BCCI amadi team singna 50% yenari bani Star company ga contract tawnadringai mamangda sanglaba IPL season 10 fawba Sony na broadcasting right pairami Amaronda title sponsorship ki oina sponsor tawriba company aduga BCCI ga akaknaba amount amada contract tawnagani contract tawnariba amount adu BCCI amadi team singa 50% yenagani hauji oina chaliba sahi 2022 gi IPL asidagi Tata company na sahi ani gi contract 670 crore tawnaduna title sponsor oiri hariba senfam asidagi BCCI ga team singi marakta tangkhai yenaraba matung team amana sahida 16.75 crore phangani hariba senfam asi haukiba sahi singa yengnabada hantharabani tasengbagi di 2018 dagi 2022 fawba asi China gi mobile company Vivo na jamlaba senfam 2,199 crore contract tawnaduna title sponsor tawramani matam asida team singna sahi amada 27.5 crore title sponsor dagi share oina phangami adubu Indiana Chinese company da tax evasion gi matangda thijanaba lokhalakpa khongthang kayana maram oiraga Vivo na contract ki matam loidringai da sponsor tawba lepkhibani IPL gi central revenue oriba broadcasting rights amadi title sponsorship ki revenue khakta da IPL gi apunbagi revenue gi 70% cover tawi 20% amana TV advertisement amadi online streaming singdagi phangi second tara sangba advertisement amada IPL na charge tawriba asi 12.5 lakhs ni second amagi oina yengabadi 1.25 lakhs oi masi Mukesh Ambani na second amada tanba pasadagi fawba heli Numit nifam mangani gi oiba IPL season amada advertise tagi revenue kayam laklamgani haibadu yengbiyu
अतोप रेवेन्यू सोर्स सिंगदी टिकेट सेल्स मैच अमदा सांगचत्ता 4 crore की टिकेट योनबा ngami सेनफम असी युम्बु ओरिबा टीम अदुना 80% ओइगनी मथंगदा लोकल स्पॉन्सर हाइबदी पीस की स्पॉन्सर बाउंडरी की स्पॉन्सर जर्सी की स्पॉन्सर सिंगनी अदुगा अरोइबदा IPL की ओइना विनिंग टीम की ख्वाइदगी चावबा रेवेन्यू असी 20 crore नि रनर्स अप ना 13 crore फंगनी लोइनाना थर्ड ताबदुना 7 crore अमदी मरी सुबा ताबदुना 6.5 crore फंगनी टिकेट सेल्स लोकल स्पॉन्सर अमदी प्राइस मनी पुल्लगा IPL की अपुनबा रेवेन्यू की 10% ओइ 2018 की मतुंगदगी दी IPL की टीम खुदिमक रेवेन्यू फजना लाक्तुना ngasi फावबा सानरी अहेनबा रेवेन्यू लाखफम खरा पल्लबदा मर्चेंडाइज योनबा अमदी प्लेयर योनबसु अमनी।